खुरुमजरी ISTV Manipuri Paumiyang Tabir Punang Butaram no Oksari Ngasigi Maruiba Pausinda Thongju Amadi Thangwaiban Kendragi Maraki Mikal November Kunmathoida Pangthoknaba Election Commission of India na Lauthokre ILP ki bill ahum ki ayaba president na pirak patarabasu chatnanaba yumpham oigadaba che chang ningthina leitabana bill ahum ki maraibak tambangamdri amadi Imphal ki maruiba lambi khara PWD na semnanaba chief secretary na order thokre lambi semliba mafam khara dadi miyam na penadri Pauk Sandong Nong Pizari Disqualified Tokibadagi Hangduna Lakwa Thongju Amadi Thangmaiban Kendragi Sit Mensinaba Maraki Oiba Mikal November Thagi Tang Kunmathoida Pangthoklagani Haina Election Commission of India na Lauthokre Ngasi numidang All Secretariat Laiba Chief Secretary ki Office da Pangthokiba Paugi Mifam Amada Chief Secretary O Nabikishorna Phongdokibada Mikal Asigidamak Chap Chaba Election Notification October gi Tang Kunipan da Thokani Mirep che Pisin Bagi Aroiba Numitna November gi Tang Marini Candidate Singi Scrutiny na November gi tang manga da pangthokpaga loinana candidate singna mirep che lokthokpagi aroiba tarik na November gi tang taret ni vote masing thiba gi thabak November 12 da pangthokani Mikhal hangadaba amadi Mikhal asigi thabak thauram pumba November 13 faubagi manungda loisingani hairi Chief Secretary na makata na Mikhal gi matam lepagi cherol tholakiba asina ngasidagi hauna Mikhal gi model code of conduct ngasidagi chatnaba hauragani haiki Sida by election taunabay damakta press release thokre masigi matungina election in notification si lakliba October gi tarik kunipan da khoi thokani adugi matungda election gi process when last date of nomination file tawbasi November gi tarik mari do igani aduga scrutiny tawbuna November gi tarik manga aduga last date for withdrawal of candidates sina November gi tarik tariat aduga date of poll sina election commission le pai bisi November gi tarik kunma thoi aduga counting na November gi tarik kunga mari adana election commission na press release tholokpa laukthorokpa gi matungna hai hariba AC anisna leiriba district singda model code of conduct sanaba horani Lamdam sida ain na yadaba mitop sanglakpa thingu yelhau mi sing kannaba thabak lokhatlu haina miyamna akanba ihau lakpadagi assembly da pass tawkhiba bill ahum Bharat ki president na ayaba piraklabasu chatnaba haunanaba che changsing leitabana bill ahum gi maraibak tambangamdri hiram sida report ama Manipuri na life permission down Yellow mi kananaba bill ahum ngasi yenabalaitana assembly aroiba numita pass tawkre JCILP ki chenaw sing mayam ki tarap tai su masigi bill se yanaba ma yaudna madugi agreement ama su tawre Yellow mi kanaba ain kaina mitop changla pathingnaba Manipur government ka khongjang changsilaba singa yana chero inakibasi handaka sina an manate English ma chapan marfutara marigi November gi tang mapan dasu matamdugi Lieutenant General BK Nair gi mangda yana chero inaduna thabak to onthok pahaina warep nakhi yana chero adura matamdugi MSU gi president Naurem Mohilal amadi chief secretary KK Sethina khuyek pibaga loinana MSU gi maikai dagi yamem lava amadi Manipur government ki maikai dagi advisor to governor ISB Gwasami na witness oina sign tori hairiba yana chero aduda English ma chapan nifu nifan gi electoral roll da base tawraga English ma chapan yankhai gi January tang 13 na cut off date oiba English ma chapan yankhai mathoi gi census report National Register of Citizens 1951 amadi lising ma chapan yankhai mathoi gi village directory da yumpham oiraga mitok khandokpa amadi leram lagana halan khinaba khudakta thabak paikhatpa haiba wapam yauki sahi asigi August ki tang 38 da Manipur Legislative Assembly na pass tawkhiba the Protection of Manipur People's Bill 2015 amadi Manipur Land Revenue and Land Reform 7 Amendment Bill 2015 haiba bill ani asidasu Census Report 1951 amadi National Register of Citizens 1951 da based tawba haiba wapam yauri
National Register of Citizens 1951 Hairiba Register asi Manipur gi mafam amatada leitabada natana National Capital Delhi gi lepham topa department sing the fawa thiba phangre. Census report 1951 su state ki archives amidi Directorate of Census Operation Manipur gi office da volume 2 dagi hena phangmangamdre. Village Directory su matong khangdabada natana hojik phangliba 1951 gi Village Directory asida khulgi maming amidi khulduda myoy kya leibage habigi masing natana myoy sing adugi akupa warol yaudabana maduda base tawraga mitok khandokpigi oithokpa leitre. English Samapan Marfutra Mari Amadi Sahi Asida Hongyang Changchiliva Singa Manipur government ka sign Tonava Amadi Bill Putopa the Yauriva National Register of Citizens 1951 Havasi Sulay Laitaba Register or Masuari High River Register Asi we have a Mio Amata ISTV News Nativa Fangmangandre 1994 November da government ga koiga sign amatonagi adama pungoi da madu yorsi koina base orisi koina koi 1948 ki census koi kaino sima electoral rolls sima degi 1951 ki census reports ma base tawpa adegi koi ki village directory nam sida base tawpa ate atopa mana nation koi 1951 ki nation register of citizens saidana amaga the masi document se matam da khoi u khite u badi amoi lei haibde ke khoi option bani aduka atei village directory gumba degi khoi ki electoral roll gumba degi khoi ki census report ka de masi mate khoi uja hobi Law of Foreigner and the Citizens Kawa RB Sethina Iba English Samapon Fuma to the Fumba Larry Amadi Manipur State Archives Lady High River Larry Asida Foreigner Act 1946 Registration of Foreigner Act 1939 Indian Passport Act 1920 Amadi Citizens Act 1955 have a chapter Sing Yauri National Register of Citizens 1951 the Yaw the Mina Register Asi Laitavani Haina Lowbuda Laloidori 1986 की अक्टूबर की तांग कुंथ्रादा मणिपुरी स्टेट आर्काइव्स आई जॉइन तौबनी 1986 तक टिल डेट हजिक होदा हजिक अखोगी नेशनल रजिस्टर ऑफ सिटीजन्स 1951 हाइबसी मणिपुरी स्टेट आर्काइव्स मरी लेनब डिपार्टमेंट सिंग अखोदा प्रिजर्व तौरगा थम्मु हैना ट्रांसफर तौरकिबसु थेंगखिदे अदुगा हजिक हजिक याम कन्ना एक्सेशन तौरीबा लिस्टिंग सेमगतलिबा डॉक्यूमेंट सिंगसी होयर एंड डियर लेरमबदगी सिस्टेमेटिक मैनर द सेम बसिदा सो आई फाइंडिंग फंगद्री होजि फौदा मसे आई तसेंग हाइब तारगदि नेशनल रजिस्टर ऑफ सिटीजन से मणिपुर स्टेट आर्काइव्स लैती हाइबसि मै थमजगे होजि फौगी कंडीशन दा अदुगा सिगे इरोइनना आइना नेशनल आर्काइव्स ऑफ इंडिया दा आसाम स्टेट आर्काइव्स की डायरेक्टर सिदा सो एसएमएस की खुतांग सोई हंगे अदुगा वारी सु मोबाइल की मतेंग लोरगा वारी सामतम दा हाइब पोर्ट असि नेशनल आर्काइव्स सो लैती हाइबगी मागी पाकुम फंकी अंदा पास तौकिबा बिल अहुम असे इंडिया की प्रेसिडेंट अयाबा पिरकलबसु एक ओलगा चतनबा ngamloidabana बिल सिंग असिगी मराबक तमंगमदना लेरे वाफम सिंग असिगा मरी लेनना हौजिक चोंथोरकलेबा वाहंग सिंगदि मतम मतमगी ओइना मियामना हौखिबा अकनबा इहो अमदि मिसि मिना फावा यावख्रो मतुंगदा करिगिदमक गवर्नमेंटना रेकॉर्ड लेतबा डॉक्यूमेंट दा युमफम ओइरगा करिगी याना सेरोल इनरिबनो इहो हौरिबा सिंगना मदुदा यारिबने करिगिनो सही असुक सांगलबा मतम असिदा लैत्रे हाबा मियाम खंगनना थंबगी वानथो करिनो मसि मियाम नमथाक तौबुने हाना लौरोइदबि मरम लेबरा हाबसिंग असिने ISTV न्यूज की दुमक तोमन अनाव अमदि अमुबग लोइनना पाउदमदैबा थ्यामरंजन इम्फाल की मरुइब लंबी खरा PWD ना सेमनबा चीफ सेक्रेटरी ना ऑर्डर थोखरे लंबी सिंह अदुदी MG एवेन्यू लंबी धर्मशाला कालीबारी गुरुद्वारा अमदी MLA गेस्ट हाउस की लंबी की ओइना लुपा करोड़ अमा पौना कैथेल लंबी की दमक लुपा लाख हुमफुनिथोय लिसिंग मरफु हुमदोय थंगाल कैथेल लंबी की लुपा लाख हुमफुनिथोय लिसिंग अनि थांगमैबन वाथम लैरक की लुपा लाख हुमबुद्रा मंगा लिसिंग मरफु निपान चहुम तरा खुयाथोंग लंफेलपा लंबी की ओइना लुपा लाख मरफु तरा मरी लिसिंग मरफु मंगा चात्रे तरानी थौबाल डिवीजन की ओइना थौबाल डिस्ट्रिक्ट हॉस्पिटल की चंगलिबा लंबी असि सेमननबा लुपा लाख निफु मापन लिसिंग मरफु तरा माथोय वांगबल पार्ट 2 की थोंजाव लंबी की दमक लाख कुंट्रा मंगा अमदी इम्फाल ईस्ट की महाबली लंबी की संजेन थोंदगी गोविंदजी ताबा लंबी की दमक लुपा लाख मरफु तरा तरुक लिसिंग कुंट्रा हमदोय चन्नी तरा निपानी हारिबा लंबी सिंग असिगी मनुंगदा कंगला पार्क लंबी दगी मेजोर खुल ताबा लंबी पौना कैथेल थंगाल कैथेल अमदी खुया थोंदगी लंफेल पात ताबा लंबी सेमलिबगी फिबम असि ISTV न्यूज न चतुना यंगसिलुबा मतमदा सेमलिबा लंबी की मवोंग मतौ असिदा मियोय कयाना पेंदबा फोंदोकनरकली
Tang Taramapan lambi semba khara hauramlaga makhatana semkhidre akutpa mafamsingda darkar oiba nunggi chang thadabadagi nong chubada leikhom leinang oina thokle khuyathong traffic point dagi lamphel pat tariba lambida black topping tawduna lambi semlakpada miyamna thagatpa phongdokna raglabasu mafam kharada quality maintain tawdabagi khudam chaungna mami tare masina lambi asi tung koina chatpa ngamgani haibagi thajaba leitre haina miyoi kayana phongdorakli Amaronda pauna kaithel amasung thangal kaithegi lambi asi hauzik leriba pothole fawba mensin bagi thabak chathadri lambi ani asi asuki matik phattabana miyamna chathok chasin tawbada chauna khudong chadaba mayoknari lambi semnana ba work order pi khrabasu karamba matamda lambi semba haurakadagi haina miyamna ngainari Amaromda Moirangdagi Wangu Kumbi Napat Amadi Kaibul Fawba Cheliba Tongan ba Gari Association Singi Apunba JSina Lambi Sembi de Haiduna Ngasi Ayuktagi Moirangdagi Wangu Fawbagi Lambi da Banjathakre Lambi Asi Semdru Fawba Makhatana Banjathaki Gani Haina JSigi Wangang Loyamana Phongdorakli Koi ngasidagi haujare aduna hayengdagidi ngasidi gari masa lai tengi oi maramna gari masa bukti khra thari aduga hayengdagi mase koi gari masa bok thajaroi kita thabak ta khoigi hogdona mathi phajil ut khumena adugi time adugi mongda seme ngasi semani thama lairaga numuk churpuga matamna dumkarani asugum thabak se koi tokjan hengde ngasi emsugi mihut kangbu amana akhanaba drive ama zathabada tera lukram lerakta leiba khundrak pam sarat ki godown da PDS ki polam oiriba chengsing narol da paisinna ba thabak chathari ngai da thengnabadagi fagat kre sangai pro area da lanai godown tara hena PDS ki polam paisinbagi thabak chathari haibasu khangmangamle godown mapu natana mari leinaba miyoi singsu lot kre Sarat ki godown dagi emsugi miyoi singna cheng phagat pa siga mari leinana mahaki loina bi khundrak pam ongbi angobida wahong pahong tawbada cheng sing asi Premjit kauba agent amagi makhada nambol dagi nanda kauba miyoi asina cheng truck nipan thagadabani hairi truck amada superfine cheng bag chama marfew dagi tadana yawi Kevin PD na thokpa releasing order adu ngasi matam loire haibadagi cheng sing thorakpani cheng khaktan natana chini yauna atai potchu godown asida thammi phongdorakhi MSUG Secretary General Manajit Sarang Themna Phongdorakpada ngasi state chuti numit asida Kevin PD dagi cheng chingthokpa asimak aronba khara tawbagi khudamni Polam sing asi set number mapan amasung tara dagi hablakpani Gari number MN03T0153 amadi MN017722 dagi lanai godown da cheng tharingai da phabani lanai godown da cheng thamba ya de haina khanghallabasu chathariba thawang ase praja singi hak matpani mari leinaba singna hiram asida asengba ama khanghandriba phawba godown thingjin baga loinana gari ani phagatle haiki Department Kevin PD ga karbarwala singa manarakanda lamdam sida ngasi miyamna phangdaba PDS item sing manung chaliba superfine market ta yol tangna yolamba amadi private godown sing da release order yaudana government ki miyoi sing manarakanda leramba adugumba mayama ngasi lisang sina lamdam sida chathari ngasi sangai progi khoi gi godown amakhakta ngasi emsuna drive chasaba matamda thengnariba BDS ki item sing chulu superfine chingasi government ki khoi Kevin PD department ki singa godown yo pusinga kogi famina kanda makata ba mifum makak kogi makata na kogi thoning do thodok sing thok tana ba state commission business commission yeng sin bina wai tare koi amsuna state ka makata na khot chagi nei tare ngasi board numit ka mari leinana hiang thangda miyamna lai khuramba lagna ki hiang thang lairembi development seba committee na sinduna pangthokiba thoram maduda ngasi ayuktagi hongna miyoi lising kayana hiang thang lairembi khuramba lagna ki ayuk pung 9:38 tabadagi akhannaba sandhi puja pangthoki sandhi puja asida MLA kaya hana minister oiramba hanagi DGP PWD gi chief engineer rajniti gi lusingba amadi masak naiba miyoi kya su saru yaki hariba akhannaba puja asi pung amarom chathari ngaida nupi amata laisang manungda changhande puja asi yawgadaba miyoi sing akhannaba baton ama natraga mangjauna na ticket lawgadaba ni hairi Kuki People's Liberation Front na October gi tang kunmathoi gi ahing nongyai dagi tha sigi kunthamathoi gi ahing nongyai fawba highway anida nimitarani gi economic blockade chatharagani haikiba amadi tang kunmari gi ahing nongyai dagi UNC na chingi district singda pung nifunipan gi ban chathagani haina lauthokhiba dagi miyam na petroleum gi pothok sing phanglaroidra haina mi paina badagi ka henna loksin bagi thabak chathari sarkar gi maikai dagi di petrol gi awat pal heloi haina phongdok pa laikhrabani amaromda economic blockade amadi chingi
lamda jathaba bangi khudong chaba lauraga oil pump singna thong loliba asi tasengna thau leitabagira natragana miyambu wahan nabara haibadu yengsinbagi thabak jatharagani haina Protection and Preservation Committee Manipur PPCM na lauthokhrabani Amaronda Ningol Chakauba yauna tongan baharau kumhaigi thauram kaya lakbagi mangoinana Chingi lamda ban blockade chatharak pasti lamda masida khundaminariba community kaya gi marakta nungaitaba pokhalle asiguma thabaga si tawhaningde haina maikai kaya dagi phongdoknarakli paugi maraktana tema break amatang Mera Hokchongba Puya Maithaba Kut Festival Amadi Ningol Chakaubana Singba Kayagi Yenglaga KPLF na kauriba nimitarani gi economic blockade athupa matamda handokpiyu haina Puya Maitha ki bagi apunba ningsing lupki convener Chandramani Khumanjana ngasi akomlopki office ta pangthokpa pangmising unawada phongdokre paugi mifamaduda akomlup apokpamarup Manipur Pandit Loisang Kangla Mai Kil Panthoibi Sindam Sanglen gi miyoi singsu sarugyaki Chandramani Khumanjana makhata na haikibada Mera Thabu Mamat Chupna Puya Maitha ki bagi ningsing palan thauram tongan ba mafam singda pangthokani thauram singi manungda debating competition amadi painting competition yauna khanna nei nabagi thauram kaya pangthokani haiki yamna angan ba matamdagi hauna indigenous people oina leijaraglaba singmi tami anigi marakta khaibum tanariba amana haibada amana tadriba amana ngangbada amana lana unariba se asigumba aikoigi yamna ngallingi matamdagi hauna ba ipusinga thambiramba phajakraba chanabi nat culture machin manau nungsi chanana leiminabagi yamna aruba kaya iduna thamamba record chingado manghan khibadagi khwaidagi hena chawum maramni haina Puya Maitha khibagi apunba ningsing lu pumalinna lawjaduna mamangda akom lupna tawramba thoramdagi hena mapung phana pakthok chawthok annabagi damakta pumanin semlaba kanda aikoi Puya Maitha khibagi chaniga manfum du shuba ningsing thoramsi thabum mama chukna pangthoknabagi damakta sem sajabani Accident thokle haina police na mayumda pau pirakpa miyoi ama laika nabangam dana ngasi lekhidre imung manungi miyoi singna mahak accident thokpada sibanate police na fubadagi sibo oigani hairi misi asigi matangda JSC semduna thawal kyam sifai fauduna chatpa national highway thingbagi khongjang jangsinkre lekhidreba miyoi adudi sinam tomboy chahi nifumathoi apokpa kulla thawal kyam sifai laithi kondagini misi asigi matangda semkiba JSC gi convener mutum ingono phongdorakpada lekhidreba tomboy chatkiba tangtara Panda Waithau da laiba mamanaba amagi mayumda chak chana bachat kibani numit adugi numidang pung mapan makhairom taba matamda Thawal Kyam gi tangjengda QRT taba police na mahak accident thokpadagi Thawal district hospital da laikan naraba matungda makhada na Siza hospital da layeng duna lakhibani ngasi ayuk mahak khanghaudana laikhidabani Tomboy gi accident thoi hairiba Honda Activa registration number MN04B2518 asi kopa amadi khot khibagi dak amata tade masada accident thokpagi sokhiba amata leiramde adumainamak doctor gi report ki matungina mahaki thabaki saru teklamba amadi masana setkhiba phirolda khongop butki dakpham leirambana accident thoktuna sibani haiba thajade athuba matamda tomboy gi misigi matangda chap chaba ama khangandriba fawba makhadana khongjang sangsin khigani haina phongdorakhi medical expert sing na habi mi matungina siriba misi istama ki ripani siti ai hai manungi heart ya de hai pan aduduna koina jingnabamna accident loiragadi mana tongkiba activa amu wasi somba yai madu su sokte activa da khed scratching mark am to leite adoga madu da kopagi mark da am to leite loina na lekidraba siri tomboy masada unsada karida sokhibagi da am to leite madugi mokta instead of madugi sokbagi mahuta maki phironda khungum na kaukibagi khungum mami tarami loina na mangwada tongamba nakanda khogi turaga leibagi uful taiba adu natana kariguma dak am to leite khungjang asi koina agenda khogi resolution long khoina khana jai madudi siri tomboy mi hatpa putho mari leina bo authority siri tomboy gi mi hatpa se putho aduga koi mi hatpa adugi langla langjing puthokri ba phawwa je sigi khungjang sungchang jangsan khoi sungan handu Amaromda Kendragi MLA Meghachandra su laktuna miyamgi pendaba wakaching kari no haibadu yangsinkre Border Security Force BSF ki personnel singna makhoi gi mathok pangthoklingai manungda leikhidraba singbui kai khumnaba utpa oina makhoi gi leheuriba imung manungda khudol pot piduna ikai khumnaba utpagi thawramama ngasi koirengai de leiba nipumapan suba BSF battalion da pangthokre thawramadada MLA Y Surchandra BSF headquarter Manipur sector gi DIG Sanuwal Mikrul na maru eba miyoi singoina saruk yaki
MLA Surchandra Fongdokibada Laikidraba BSF personnel singna makoi na laibaki thaudang sing kaufam thokte external amadi internal animakta BSF ki mapangal kankhathanba mathau tai haiki. Giving human service to the nation, it is because of all that the country and the citizens of this country is safe. Our young boys, they sacrifice their life for all of us, for the security of the nation, for the security of the all citizens of the country. And we should pay our tribute to such people who make supreme sacrifice for the country. Moirang Lamkhai dagi Minasori Kawi nupi ama laibak thiduna laikidaba thaudok ka mari leinana Siza Hospital da miyamna amanga ta thokhan kiba thaudok Indian Medical Association Manipur State Branch na yaningda phongdokre anaba ama hospital da laibak thiduna laikidaba thaudok singda mob justice amasung violence ki thabak tathabidanaba association na mamangda kayarak hanna appeal tawkhre Dr. Singi Maikaida Tausada Bagi Tingnaba Lairabadi Junabo Authority Amana Hiramaduda Tigal Handuna Laibak Sigi Lairiba Aingi Matungina Tabak Lokat Payai Dr. Amasung Analayang Sang Singda Toina Violence Ki Tabak Zataragliba Asi Tingnanaba Law Ama Tambatangai Fadre Laibak Sigi Atay State Taratareta Medical Protection Act Hana Chanakre Dr. Singi Khangbang Ambagi Ngamkai Lanthok Tringaida Manipur Dasu Asigumba Ek Ama Thamba Matam Oire Amaromda Salam Ongbi Minasorina Manung Matam Sadana Laikidabada Indian Medical Association Manipur State Branch na Awabu Fongdokli Maring Furuk ki Chahigi Oina Meratha gi Purnima Mamangda Pangthokpa Lamlai Kumhai Ngasi Chandel District ki Manung Chana Leiba Khudai Khunauda Pangthokre Nubin Humni Chupna Chatharakiba Kumaya Sigi Manung Sana Khunja Singna Ithai Laukhong Sengba Lambi Thong Sengdokpa Ising Khong Sengba ki thabak chathaki ngasi aroiba numita nat ki oiba jagoi isaiga loinana lining laison sing pangthoki khungi ahal lamana kumhayasi maringi oina tangai fadana adumak chahi gi oina pangthokpa thauramni haiki Kairao Assembly Constituency gi miyam gi mihut oiriba MLA Karam Thamarjit Singha gi kyam gai mamang lekai de lebagi yumda masak khangdaba singna hana thamlamba oigani haina thajaba bom ama pokhaikre bom pokhaiba aduda mi asoka pandi yaukhide hairi bom adu Thamarjit ki yum sabagi chumang motonda paiduna leiba lengoi marakta thamlamba oigani hairi bom pokhaiba aduda mamang sangoida kupliba jingada bom machena panbagi makhul lei hairi thodok asigi matangda kanagumba organization amatana claim tawrakpa leitri loinana mipami Pungi Pausu Leitri Amaromda Bom Pokhai Halamba Thong Yaningda Fongdok Tuna All Kiam Gai Nupi Chakwa Thaurang Loop Secular Muslim Development Committee Kairao Kendra Chingni Tami Unity and Development Committee na MLA gi Thonganda Wakami Pham Chathakre Bom Pokhai Halamba gi Thong Yaningde MLA Singnaba Miyam bu Singnabani Miyam gi Sakti bu Singnaganu Haiba Placard Singthet ki Secular Muslim Development Committee ki President Sheikh Udin Sahauddin na Bom Pokhai Haliba Miyoi Singna Pen Daba Leirabasu Phong na Thokpirau MLA na Leibaki Natraga Kanglup Amagi Magnaba Tawnap Tauba Leikidri Kari Maramgi Kanana Thawong Asi Sathabano Masidi Pang Daba Mina Tawgadaba Thawong ni Haiki Committee ki site ni khangde MLA ki site ni khangde wari sana ba kari sotai blete MLA na thong law na hangde aduga chungang khangau da hekta numidang atheng da bom na attack taw bai se masi di yamna pam da ba thaudok ne pang da ba ki thaudok ne ai na haijane nge matung da amuk anna masum ba bom gi kaino sima ai koi leader myang gi leader ne na bista attack taw gi na bai na pit taw jare Kunnipan Super Sector ki Kunithu Suba Assam Rifles na Thawbal Police Commando ga loinena chathakiba thiba humbagi thabakta Waikhong Kaitel dagi ngarang KCPMC gi overground worker ama fare hairi fagalaba miyoi sigi maming Wai Homen Kumar Chahi Nifu Apokwa Pisak Langmaidong dagi ni Amoromda Kuntaruk Suba Sector gi Kunmari Suba Assam Rifles na Khudeng Thabi check post ta miyoi ama lupa lak kunmari lising nifurong gi oigadaba brown sugar gram humpu mathoi ga konana fare fagalaba miyoi sigi maming jan Khothang Guite Chahi Kuntra Homdoi Apokpa Thongkhonga Guite More Ward number 2 Jalen 5 part 3 dagini Fagalaba Miyoi Pot ka konana NCB Imphal da sinakre hairi Jiribam Khutakta Mapung Phaba District ama ohenaba CPI Marxist Jiribam Local Council na dabi tawri Jiri dalariba water supply gi thabak mathong ningthina tawhanduna miyamda afaba thaknabi ising phangalu State Highway yaungna lambi pumnamak senggat pagi thabak paikhatlu
UVI Jiribam matamga sunaba mongda sengbat pagaloinana SBI gi branch amasu Jiribam da kudak tahangbi hairi KSO Sandel District na Imphal More Lambida gari achauba sing chatpada athingba thamlamba adu numit 15 gi oina komthokle hairi President Dongmang Haukip na Paumi Singh da Chamber of Commerce and Trade na godown da lairiba potai sing singthoknaba haijarakpadagi fireb asi lobani adu moinamak pot hena puba gari singidi makhatana adumak athingba thamkigani gari singna pot tangkhaidagi hena puroidabani Students Organization asina mari lenaba authority na lambi sembagi thabak chathariba asisu kupna yengsingani hairi Pong lambi hanghanbagi matangda JAC amadi Jenims Authority ga yanaba puraktrabadi tang kuntaruktagi Jenims ki ATC amasung OPD thingjelnaba miyamgi mifamna warep laukre ngasi kongpal khaidem lekai da pangthokiba miyamgi mifam amana Jenims ki sengbat sagatpagi thabak lephanba haujik chathariba MBBS ki mahairoi singi normal class lephanba hainasu warep laukre miyamgi dabi asi khannadrabadi November amadagi institute asigi campus manungda public curfew thamba hainasu warep laukre SK Women's College Nambolda B.Ed course hangnanaba thorang tawriba asi suksoi soidana hanggadabani haina ngasi Nambol Kongkham mayai lekai kaithel machada pangthokiba club nipan gi mihut singi mifam amana warep laukre college asigi manungda ungkhatnariba asigi waroisin puraknaba lakliba October kulhumdoida Nambol Foijingda apunba mifam ama pangthoknabasu warep laukre Imphal Churachandpur lambi gi kwakta dagi tera khongsang bi phawba ngasi miyamna national highway thingbagi khongjang silure October 18 gi numidang pung 8 makhairom taba matamda tera khongsang bi mayai lekai dagi Tata DI ama MD Rahman chahi kunmari apokwa ibotombi kwakta ward number 7 da leba miyoi asina huran ge tawrami haibaga mari leinana moirang police na fajinduna thamliba Rahman mara leite condition amata yaudana thado u haiba dabi da khongjang asi jangsin khibani lambi thinglingai manungda moirang police ki SDPO Moirang OC Phawbaksau Ithai OC su laktuna miyam gi ihau adu laksinanaba honaki JAC amadi Kwakta Municipal Council gi mihut sing yauna punna phaminaduna wafam kharada yanaba purakpadagi ayuk pung 13 makhairom taba matamda lambi thingbagi khongjang adu handokhi adu moinamak MD Rahman phubada chenaba miyoi sing police na phagat kadabani haina club ki secretary na phongdokli Nakal amaromda thaudok asiga mari leinana tera khongsangbi LP school da lamda madugi miyam amadi thaudok adugi matangda semkiba defense committee gi mifam amana MD Rahman hairiba miyoi asi mamangda su huran chinthigi thaudok ta chenaba lekhi numit aduda solonduna leiriba gari adubu thong phakairaga gari start tawrakpada miyamna phabani haina committee gi convener M Mangina phongdokli ngasi chathakiba bannasi thaudok aduda chenaba miyoi kharasu pharaklagani haibagi akiba leibana maral lotsinaba chatharako oigani Committee na Kanglup ki oiba wafam karisu thamde phattaba miyoi amabu khunai asidagi chumthoknabagi tanja adu longminabani masigi onna tainabada mari leinaba department amadi asumaran thiriba singna aran mamongda chatharaklabadi akanba khongjang kaya changsinnaba sem sare haiki Free India ki Provisional Government ki humbudrani thoi suba ningsing thauram moirang INA Memorial Complex ta pangthokre INA Advisory Committee amasung Art and Culture Department na sinba thauram asida Parliamentary Secretary M Prithviraj Art and Culture ki Secretary K Radha Kumar MLA oiramba Salam Gopal amasung Art and Culture ki Director Dr K Susila Susarukya K Radha Kumar na Subhash Chandra ki photo exhibition amasu haudokhi Haujik Manipur government na loisindana thamliba Moirang Konjengbom lekai da lairiba INA headquarter Art and Culture na loksinaba hotnaragani haina K Radha Kumar na phongdokhi Siza hospital da angang unnabada mama macha leikidaba thaudok yaningdaba phongdoktuna ngasisu salam ongbi minasori misigi matangda semkiba JAC na Moirang Diligent Public School gate mamangda wakan mifam chathaki JAC na thamkiba wafam thabakta onthoktriba phawba miyamgi khongjang handok loi hairi Haujik Council of Higher Secondary Education Manipur ge chairman oiribasi atharna niyomgi wangmada council gi secretary gi phamsu paisinduna aranba thabak thoram kya chathare haina apunba iraipa ki maheroi singlupna phongdorakli education ga mari leinaba loisang singda pham hapa matamda politics tawbagi chanabi asi miyamgi mayoktani hairi pawgi marakthang time break amuka hanna
Numit nini sathagadaba Nipan Suba State Level Pineapple Fair Cum Youth Festival ngasidagi Thambalnu Kaithel Poiraupat Lamkhaida hokre. Development Organization Andro Kendrana Horticulture Amadi Industry Department ki miyang makhada chathariba festival asigi hawdokpagi thoramda Andro Kendragi MLA TH Syam Kumar, Industry ki Deputy Director S Doi Kumar, Director Ayush Dr Loken, Little Master Higher Secondary School ki founder M Thoibasu Saruyaki. Tharamgi sarugama oina MLA na ki home processing taunaba unit amasu sangaki. Deputy Director Joy Kumar na Andro Kendra asi lam koibasingi mafam mama oibagi mathakta ki home gi mafam mama oina masak taknabagi damak common facility center ama thamnabagi Industry Minister gi mineng makhada project ama semba loire masigi damak local MLA ga loinana lam ekar humbudra manga gi survey tauba loire haiki. MLA Syam Kumar na suba nomba kanba thaksi khasi leiba mahai masing amadi sanaba khonabagi lamda saruk yaduna hena chawkhatpa Manipur ama oinabagi pandamda festival asi pangthokpani amaromda kendra asigi sinmi amadi lawmi singi macha masu sing English singani tara taret ki class 10 gi parikya da position tara gi manungda puthokpa ngamnabagi damak kanna takpi tambibagi thabak chathari masigi mathakta Chief Minister Prime Minister amadi Human Resource Minister da taknabadagi androda lemna mahai masing tambigadaba Thambalnu College 2018 da Rusagi makhada hangnaba thawrang tawre haiki Kendra asigi sel thungi phibam phagal hannaba androda sungliba yu Manipur gi mapanda thadoknaba thawrang su tawri haiki Mahusani le jena ko mase sigi sar ko thabi miamda usar ji modi sar semal lakanda usar ji phagan diba ko mapan gi ko pro sar ji kela de ko thom sar ji ko thaba ka sing sai de su ya de adi sewa to de su ya de ko mahusani de ko le la ba ko gi pai pur dari hadat ke lang de ta ko masih promote to ro da pai to bi ma hen to bi wa duga yom thabi si ad ke la de pro ko hom sa lai bi sa du dam dam si yom thabi me am da adi pa sa to pi bi da di he na to do na ko hom thabi me am he na mai pa ka Thangwaiban amadi Thongju Kendra gi maraki mikhal asida Trinamool Congress ki mirep thadokani natraga thadoloi haiba phirep hayeng party ki core committee gi mifamna warep lorogani hairi Lamdam sigi Mingsel Picture Production gi Manipuri film Chimbanda Pallammi gi Yaifa Thongni Thauram ngasi Manipur Press Club ta pangthokre Puren lakpa Lesang Themna direction piba film asida Gokul Bala Biju ne singba artist singna saruk yari United Nations Educational Scientific and Cultural Organization UNESCO gi anisuba branch ama lagliba tangkun marida Manipur da hangdoklagani masigi matangda ngarang Manipur Press Club ta pangthokiba pawmisinga unabada UNESCO Club Imphal gi Director Karnajit na naungna hangdokadoriba UNESCO Club asigi thawramda UNESCO Headquarter gi President Dhirendra Bhat Nagar na saruk yagani Khongchat asida lamdam asigi education yauna hiram kayada mateng pangbina bataksin gani Manipur bu World Heritage Site oihanduna khudong chaba kaya fangnana basu hotnagani haiki Kairao Urup Amadi Kyamgai Diesel Auto Owner Singda Trinamool Congress ki Vice President MI Khana Chendoi Yaudana Lon Pikre Kairao Kendra gi manungda Auto Singna Miyam gi chathok chasinda achawu mateng oihaliba asigi damak lon gi senpham sing pibani haina MI Khana phongdokhi Lions and Lioness Club Kanchipur na sinduna ngasi Kanchipur da leiba Standard Robert Higher Secondary School da painting competition ama pangthokre Share Peace haiba theme da pangthokiba Peace Poster Contest aduda maheroi humpurom na saruk yaki Masigi competition aduda thangbam Akas Ningombam Bisornath amadi Venice Kaisamna mathang sinna first second amadi third takre thawramga mari leinana Lions Club Kanchipur gi President TH Budhibantana haikibada Malemda Santi Purakna pandamda ngasigi competition pangthokpani maru aina hawgalagliba naha singi wakhalonda karamna santi gi wakhalon leihannaba pangthokpani haiki Saudi Arabia, India, Africa, Bangladesh, Afghanistan, leba country में हमसे लो इन पुंछन लगा पुन में शांति लेबा अमा पृथ्वी अमा सेंगल के गे है वखलों सिदा सेंगल लगा नोइना ये नना कोना हाई बा पोचिने बे कोना शेयर पीस हन हाइसी शांति से सब परमाई यामी नगे दगे न पुथोपा तनो दो अदो इंसान हिंसमो साकलो वखलमा परमाइना Mekes Drinking Water Silver Dew Puthokliba Takyel Industrial Estate Talaiba Loktak Industry ki Proprietor Git Chandra Saramabu Bureau of Indian Standard ki State Level Committee ki member oina khalakle hairi amaromda mahakna entrepreneur ama oina singthaningai oiba thabak sing pangthokpagidamak International Business Council na Indira Gandhi Sadbhavana Award pinanaba khalakle award asi lagliba December ki tang 19 da New Delhi da pangthokadaba thawram amada khutsinagani hairi
Manipuri film Chaukhannaba hotnabada thaudang lauramba filmmaker Brojendro Haisnamna khanghaudana laikidabada All Manipur Filmmakers and Producers Association na awaba phongdorakli mahak association asigi members oirami hairi Lising ani tara mga lising ani tara taruki oina pangthokadariba College Students Union Election asi niyom sumna pangthoknaba apunba iraipaki mahairoi Singluf Aims amadi Democratic Students Alliance of Manipur Desamna punna khana nainaduna Monitoring Committee of Students Union Election 2015-2016 kauba committee ama semkre College Election yengsinna semliba committee asigi convener na Aims ki advisor Khetrimayum Romesh amadi co-convener oina Desam gi advisor Wangmayum Islaudin Khalle Hairi Election gi oithokpa yaba point nipan yawba chana kanglon amasu miyam da khangalakli hairiba code of conduct asi October 23 gi chana ba hauragani hairi Khoisnam ongbi nayabatina maitai mayek amadi Bengali loldai iba khoimom lairembi tamphaton kauba lairik ama ngasi uripokta leiba Khoisnam lairembi community hall da hongkre Lairik Fongbagi Thoramadu State Central Library Imphal gi Chief Librarian L Lata Kishore Hana Manipur gi DGP Oiramba Y Joy Kumar Hamadi National Sports Academy gi Principal Oiramba T Purnachandra Su Saruk Yaki IEB Nayabatina Fongdokhibada Lairik Asina Tungi Mirol da Kana Bakharati Piragani Khanduna Ibani Haiki Apunba Manipur Matamisai Kanglup Amiki Chana Kanglon Sing Ngakna Chalhanba Ngamdabagi Daita Laudana Amiki President Dr. Aitnaba General Secretary T Netazandra Yauna Executive Member Kun Pham Thadokna Bawarep Lokre Hiram siga mari lenana ya school moirang khomda leba amiki office ta pangthokpa pawmi singa unaba amada executive member Narendra Ningombana phongdokhibada Manipuri matamisai yokhatnaba amik lingbani adubu amiki chana kanglon sing lamdam sigi saisakpa kharana ngakna chataba asi aranba khongthang ni haiki amiki wangangloi secretary M Joina amiki chana kanglon sing chana hannaba khotnabada awabo oirakpadagi pham thadokpani haiki tangai mo patana koi executive committee member kunuma advisory yauna koi hayendagi design tawba haidana with effect from 22nd October 2015 haina dumaina resolution tai Theater Center na Sinduna Manipur Theater de Thauram ngasi MDU Hall da pangthokre Thauram asida S Manauton Center asigi President Warepana Basu Saruk Yaki Chahi asigi oina Cosmo Award Sarungbam Ibem Taubida Lalit Ningsing Khudol Lakhikanta Amadi Pangambam Ongbi Manaubi Debi Ningsing Khudol na B Jugol Chandra Saramada Pidune kai khumnakre Naba Warepana Theater bo awang bathakta thangatlamba nahongna na Ningsing nabagi damak numit asi chahi khudingi pangthokpani haiki Hauzik sana bagi pau khongbigani Ngasi gi sana bagi pau da Tim Mari Magna Panjil Amamam Chanaduna Tara Suba Manipur State League ki ngasi sana kiba match animak draw chatkre M Khabamna Nipan Suba round loibada point tara manga phangduna chatli All Manipur Football Association na sinduna Imphal gi mapal Kangjaibungda Khumuksam Ingosa Singha Memorial Trust na sponsor tawduna Tim tara ni toina saruk yaduna chathariba Tara Suba Manipur State League ki Nipan Suba round gi ngasi sana kiba ahanba match ta Nako Nambul Mapal amadi Jomi Football Club Churachandpur goal amamam chanaduna draw Kre Nako Nambul Mapal ki goal adu Korimayum Asmir Sahana match ki tara taret suba minute sanki Jomi Football Club ki goal aduna Ginminlunna apiba matamdagi ahapa minute anida sanki match asida Nako Nambul Mapal ki KH Netaji amadi ZFC Churachandpur gi Hangminlen S Henry Gangteda unsporting behavior gi damak referee na yellow card piduna warning tawki Ani suba match ki sanakibadasu Trupu Nambul amadi M Khabam goal amamam chanaduna draw chatki Trupu Nambul gi goal adu Y Gozena match ki kunmathoi suba minute chanki M Khabam gi goal aduna L Ibungobina match ki nipumathoi suba minute chanki match asidasu M Khabam gi sanaroi Suresh Rai TH Santos amadi Y Basanta amadi Trupu Nambol gi L Romanjita referee yellow card piduna warning tawki hayeng ahanba match da Young Physic Union Lalambung amadi Nisa Thangmai banga sanagani ani suba match da SSU Singjamai amadi Football Club Jalen Sadar Hills ka sanagani
All India Football Federation na sinduna Goa da chathariba Junior Girls National Football Championship ta Manipur na Orissa bu maithiba piduna champion oire ngasi sanakiba final match ta Manipur na Orissa bu panjil manga sinoda maithiba piduna champion oikhibani Manipur gi mai pakpagi goal sing adu Premi Chiruna ahanba half ki manga suba amadi 39 minute goal ani sanki atopa goal ahum aduna Ratna Balana 38 suba minute Ranji Balana kun suba minita Hamadi Kasminana Nipunipan suba minita gola mamam sanki Championship asida Manipur gi Kasminana best player of the tournament amadi top scorer of tournament ki manalaw ki ngasi Manipur na championship asida mai paglakpada All Manipur Football Association na thagatpa phongdorakli All Manipur Football Association na sinduna chathariba kun suba winners ka 4 men gi ngasi JSYC Sadar Hills ki home ground oina Kangpukpi gi Thomas ground da sanakibada Highway Star Union na Hisu Thawal bu goal ahum sinoda maithiba piki JSYC Sadar Hills ki goal ahum adu thangtinlen haukip na goal ani sanki atopa goal aduna lamjagai kipge na sanki Match asida JSYC ki goalkeeper na match ki humpum doi suba minita penalty area ki wangmada khutna ball kanthok lubadagi referee na red card piduna field dagi mapan thokan ki thasi ki tang tara hum doi da Hisu Thawal gi home ground oina Chawyaima Higher Secondary ground da sanagani chathariba winners cup asigi atopa match amada YUFC Ukrul gi home ground oina Petigrew College ground da Klasa Kainau ga sanakibada team animakna goal amata chanadana draw chatkre Klasa Kainau gi home ground oina tha sigi tang kunmanga da artificial turf ground Kumalampak da sanagani Imphal East District Football Association na sinduna Aba Ground Khetrigau da team 13 na saruk yaduna chathariba Moirangthem Ibobi Memorial First Division Football League ki ngasi sanakiba ahanba match da Neroka FC Sangakpham na Nesu Khuraibu goal ama sinoda maithiba piki Neroka FC Sangakpham gi mai pakpagi goal adu Vikas na sanki anisuba match ki sanakiba da USA Pukhau na SSC Sekta bu goal ahum amada maithiba pikre UPSA Pukhau gi goal ahum adu W Thaungamba M Sabananda amadi RK Arjun na chanki SSC Sekta gi amatangairaba goal adu A Arnold na chanki District Football Association Thobal na sinduna Charangpat Polo Ground da team tara mangana group ani thokna khaidokna chathariba second division football tournament ki ngasi sanakiba match da WYFC Wangjing na Nasal Sikhong Sekmai bu goal mari amada maithiba piki WYFC Wangjing gi goal mari adu Santi Kumar na ani amadi Rabina amasanki atopa goal aduna Nasal Sikhong Sekmai gi Govind na own goal oina chanki Sikhong Sekmai gi amatangairaba goal adu Risan na chanki District Sports Association Bisnupur na sinduna Bisnupur Mini Stadium da team tarung na saruk yaduna chathariba First Arubam Iboton Memorial Third Division gi Football League ki ngasi sanakiba match da FC Thangana WYC Yumnam Khunau bu goal taret sinoda maithiba piki Association asina sinduna ground da asida chathariba First Division Football League ki match da SAG Utlau amadi KPFC Kha Posangbam goal amata sanadana draw chatkre Second Division gi sanakiba match da Klasa Kainau na KYW A Kuman Bisnupur gi goal ani sinoda maithiba piki Chahi humpu mathaki ahum suba Waikhom Gambhini Leima Memorial Kang Tournament ki trophy gi ngasi thangmaiban Laijing Ningthau Sanglen da sanakiba final match da Kaisamthong Kendra Kangkhutna Konthaujam Kendra Kangkhutpu Panjil tara taruk tara marida maithiba piduna winner oikre best step faina Kaisamthong Kendra Kangkhut O Koba amadi Konthaujam Kendra Kangkhut ki O Meghana takre best lamthana Kaisamthong Kendra Kangkhut ki K Iboyamana takhi Losinbagi thoramda hangang kendra gi MLA N Biren amadi MPCC gi General Secretary Jotin Waikhom na athoiba mithunglen oina sarukya ki loinana makong mathang taraba singda trophy amadi cash prize sing khusinaki Thauranga mari lenana MPCC gi General Secretary Jotin Waikhom na malengi mafam amata da laitaba kang masana si yokhataba yadi haibagi pandamda tournament asi sinbani kang masana Manipur dagi mutkrabadi malem sida Manipuri phurup haiba malem na khanglamdaba suyai maramaduna sanaroi singna kang masana gi spirit manghandaba changi haiki Chief guest hoina saruk yakiba N Birena Maihaurol dagi ipa ipu singna kang amadi sagol kangjagi masana sing sanaduna leiramba asina malemda lamda masigi masak takpada azawo mateng oiri adubu ngasigi Manipur gi Maihaurol gi ipa ipu singna ngaklamba chana kanglon amadi apunbagi saktam lamda masigi rajniti tawriba kangbu sing asina thugaina bo hotnabagi phibam da leire maramaduna miyamna rajniti tawriba miyoi sing amadi rajniti yaubada wakhal munna khanbagi matam yaure haiki
Yaripok Sangamdabi Sagolo Playground da Chathariba 7-a-side football tournament ki final da Yambem amadi Ngarianga thengnaragani. Ngasi sanakiba ahanba semi-final da Yambem na Changamdabi Makhabu goal ani sinoda amadi ani suba semi-final da Ngariana Wangkembu goal ani sinoda maithiba piduna final changibani. Tha asigi tangkul manga da tournament asigi aroiba match sanagani. School Kangkutna lining thau sana mahi Kangkut wangoi bu maithiba piduna humfu suba Sar Churachan Open Kang tournament ki semi-final tangkre. Manipur Kang Association ki midyeng makhada ibudau moirang pokpa Kang Development Association na sinduna mamang thagi tang kuntaruk dagi Kangkut tarahom doina saruk yaduna kakwa life prakpam laikai ibudau moirang pokpa Sanglen Community Hall da chatharakiba tournament asigi ngasi sanakiba ani suba quarter final match da School Kangkutna LSK Kangkut Wangoibu Panjil Kuntaruk Kulhumdoi da maithiba piduna semi-final sangkibani. Hayeng ahum suba quarter final da Class A Kangkut Kainau amadi Gopal Dev Kangkut School ga sanagani. Nupi sanaroi humfu yauna punna sanaroi chama marifuni pana saruk yaduna ngasidagi Kuntratare Suba State amadi Inter-District Table Tennis Championship Manipur Table Tennis Association na sinduna DM College Campus taleba Association asigi Indoor Stadium da haukre. Championship asida team events single amadi double events da Imphal West, Imphal East, Thobal District amadi Bisnupur District ki sanaroi singna athoya hen tanagani. Tha asigi tang manga phauba sathagadaba championship asigi ngasi pangthokhiba sub junior boys team events da Imphal West team B gi A kenauna Thobal District ki L Manjubu set ahum ama Imphal West ki K Rohitna Thobal gi Arctic pu set ahum sinoda maithiba piki. Doubles ki sanakibadasu Imphal West ki haithoiba amadi S Livandas ki Jurana Thobal gi Arctic amadi Manju gi Jurabu maithiba piki. Imphal West team B gi K Rohitna Thobal gi L Manjubu set ahum sinoda maithiba piki. Cadet boys team gi sanakiba Imphal West team A gi H Rodina Imphal gi A Dhanesorbu set ahum sinoda Imphal West ki Coleman na Thobal gi N Basantaraspu set ahum sinoda maithiba piki. Doubles ki sanakibadasu Imphal West ki H Rudy amadi Allman gi Jurana Thobal gi N Dhanesor amadi N Basantaras ki Jurabu set ahum amada maithiba piki. Chess sanaro yangkai tarung na saruk yaduna Chess Club New Thumbuthong da chathariba ahum suba state level open chess tournament ki ngasi ani suba round da sanakibada RK Lalmani Y Dhanabir KH Sanjoy A Folen T Manikanta N Bankim Sekfar Bit Irom N Jiratan E Sasikanta H Somokanta S Jiten L Chaubina point ani phangduna mangjil thari KM Singhana point amma makhai phangduna chatli. All Manipur Football Association na sinduna district nipan ki top club singna saruk yaraga home and away basis ta chathariba kunsuba winners ka 4 men gi winner amadi runners up team singna hauji chathariba tarasuba Manipur State League ta relegate ta hoba team anidu gi mahut sillaga taramatoi suba Manipur State League ta saruk yagani. Winner Cup asigi winner amadi runners up ta trophy ga loina na lupa lising yangkai amadi lising kuntra pigani. Cup asi Babina Diagnostic ki managing director TH Dhabali na sponsor tawbani. District Youth Affairs and Sports Office Imphal West na sinduna district level women's sports competition mathang thagi tang anidagi manga fauba Kumalampak Sports Complex ta Rajiv Gandhi Khel Avia scheme gi makhada tongan ba masana basketball, gymnastics, swimming, handball, hockey, tennis, athletics, badminton, table tennis, kabaddi, kho-kho amadi volleyball pangthokani. DYASA Imphal West na sinduna tha sigi kunmaridagi kuntaruk phawa pangthokani toramba district level inter school trial selection tha sigi kuntaruk amadi kuntareta pangthoklagani amaromda sahi tara mari makhagi nupa masagi football trial selection tha sigi kunmarida sahi tara tret makhagi nupi masagi na tha sigi kunmanga ge ayuk pung tare tabada Kumalampak ta pangthoklagani hairi. DYASO Imphal East na sinduna tongan ba masana sing football, athletics amadi fencing gi district level inter school trial selection Kumalampak Sports Complex ta pangthoklagani. Selection asi sahi tara mari makhagi nupi masagi football na tha sigi tang kulhumdoi dagi kunmanga fauba sahi tara mari amadi tara taret makhagi nupa masagi football athletics na tha sigi tang kunithoi amadi kulhumdoi da pangthokani. Sahi mari amadi tara taret makhagi nupa masa amadi nupi masagi fencing na tha sigi tang kunithoi amadi kulhumdoi da pangthokani hairi. Hauzik ngasi nongmagi oiba ayeng asagi pau
ICR lamphel patagi phangba paugi matungina ngasigi khwaidagi saba degree Celsius 18 ama khwaidagi ingba degree Celsius 18.2 nungsita yauba ising manil gi chang ayukta chada marfu humdoi nungthildana chada yangkhaini pan nongjugi chang nil aroibada maroiba pau amukhana thongju amadi thangmaiban kendragi maraki mikhal November 18 da pangthoknaba Election Commission of India na lauthokre ILP की बिल अहुम की अयाबा प्रेसिडेंट पिरक पतारा बसु चननबा युमफम ओइगदबा चे चांग निंगथिना लेतबना बिल अहुम की मराइबक तंबंगमद्री अमदी इम्फाल की मरु ओइबा लंबी खरा PWD ना सेमननबा चीफ सेक्रेटरी ना ऑर्डर थोकरे लंबी सेमरिबा मफम खरददी मियाम ना पेनद्री नसीगी ओइनदी ISTV नि दिजबा पाव मतांग असलो जरे मिदेंग तापिर पुनामको अमुकहना खुरजरी